नुमिदांगी ꯆꯥꯛ ꯏꯁꯤꯡ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯅꯤꯗꯣ ꯏꯟꯖꯥꯡ ꯃꯊꯦꯜ ꯀꯟꯅ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯔꯣꯏꯗꯨ ꯃꯟꯅ ꯃꯟꯅ ꯏꯔꯩꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯏꯆꯦ, ꯑꯩ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ? ꯑꯩ ꯃꯉꯣꯟꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣꯕ?" "ꯑꯩꯃ, ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯩꯅ ꯇꯥꯛꯈꯣ ꯍꯥꯏꯔꯣ ꯅꯪꯕꯣ?" "ꯈꯪꯗꯦ ꯏꯆꯦ, ꯈꯟꯗ ꯈꯟꯖꯜꯂꯨꯔꯒꯗꯤ ꯄꯪꯏꯗ ꯍꯦꯛ ꯏꯀꯥꯏꯔꯛꯏ." "ꯀꯩꯗꯧꯅꯤ ꯍꯧꯖꯤꯛ ꯏꯀꯥꯏꯅꯔꯒ? ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯄꯨꯟꯅ ꯑꯃꯨꯛꯇ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧ, ꯏꯆꯦ ꯄꯦꯟꯅ ꯌꯦꯡꯒꯦꯕ." "ꯑꯩꯁꯨ ꯏꯆꯦꯒꯤ ꯑꯄꯥꯝꯕꯗꯤ ꯏꯆꯦꯒꯤ ꯅꯪꯕ ꯊꯨꯡꯍꯟꯒꯅꯤꯗ." "ꯑꯦ ꯃꯥꯂꯪꯕ ꯂꯥꯛꯏꯅꯤ, ꯑꯩ ꯀꯧꯁꯤꯟꯒꯦꯀꯣ." "ꯏꯆꯦ ꯌꯥꯅꯤꯌꯦ, ꯑꯩ ꯀꯣꯟꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦꯕ." "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯑꯩ ꯀꯧꯒꯦꯁꯦ." "ꯑꯁ ꯏꯆꯦꯁꯤꯗꯤꯕ." ꯏꯔꯩꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗ ꯃꯥꯏꯅꯧꯕꯤꯅ ꯃꯥꯂꯪꯕ ꯃꯥꯕꯨ ꯀꯧꯈꯤꯕꯅꯤ꯫ "ꯃꯥꯂꯪꯕ, ꯅꯪ ꯑꯝꯇ ꯂꯥꯛꯑꯣ ꯁꯤꯗ." ꯃꯇꯩꯃꯅ ꯀꯧꯔꯕꯅꯤꯅ ꯃꯥꯂꯪꯕ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ "ꯀꯩ ꯂꯩꯔꯒꯦ ꯏꯇꯩꯃ?" "ꯑꯩꯁꯦ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯕ, ꯅꯪ ꯏꯅꯥꯎꯒꯤ ꯃꯇꯦꯡ ꯈꯔ ꯑꯝꯇ ꯄꯥꯡꯉꯨꯗꯅ." "ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯏꯇꯩꯃ?" "ꯀꯣꯛꯁꯦ ꯈꯔ ꯂꯨꯝꯃꯤꯅꯦ, ꯑꯗꯨꯅꯅꯤ ꯑꯩ ꯄꯣꯊꯥꯎꯔꯒꯦ. ꯅꯪ ꯏꯅꯥꯎꯒꯤ ꯃꯇꯦꯡꯁꯤ ꯑꯝꯇ ꯄꯥꯡꯁꯤꯟꯕꯤꯌꯨꯀꯣ." ꯍꯣꯏ ꯏꯇꯩꯃ." "ꯐꯔꯦ, ꯑꯗꯨꯗꯤ ꯏꯇꯩꯃ ꯊꯣꯛꯑꯒꯦꯀꯣ." ꯃꯆꯦꯗꯨ ꯊꯣꯛꯈꯤꯅꯨ ꯍꯥꯏꯅ ꯏꯔꯩꯅ ꯏꯪꯒꯤꯠ ꯄꯤꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯅꯧꯕꯤ ꯃꯥꯅꯗꯤ ꯃꯣꯃꯣꯟ ꯅꯣꯛꯁꯜꯂꯝꯂꯒ ꯃꯥ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯒꯤ ꯑꯣꯏꯅꯗꯤ ꯃꯥꯂꯪꯕꯁꯤ ꯀꯌꯥ ꯍꯩꯇꯕꯅꯤ, ꯆꯥꯛꯈꯨꯝꯁꯨ ꯄꯥꯛꯅ ꯆꯪꯗꯕ ꯃꯤꯁꯛꯅꯤ꯫ ꯏꯟꯖꯥꯡ ꯁꯦꯝꯕꯒ ꯑꯃꯠꯇ ꯍꯩꯕ ꯃꯤꯗꯥ ꯅꯠꯇꯦ꯫ ꯈꯔ ꯈꯖꯤꯛ ꯈꯧꯇꯛ ꯆꯥꯅ ꯍꯪꯂꯛꯏ ꯃꯥꯂꯪꯕꯗꯣ ꯂꯣꯏꯅꯕꯤꯗ ꯌꯦꯡꯂꯒ꯫ ꯀꯩ ꯁꯦꯝꯗꯧ ꯂꯩꯔꯤꯒꯦ?" "ꯀꯝ ꯂꯩꯇ꯭ꯔꯦꯗ." "ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ?" "ꯀꯥꯡꯁꯣꯏ ꯑꯃ ꯇꯧꯔꯒꯦ, ꯑꯗꯨꯒ ꯀꯥꯡꯍꯧ ꯑꯃꯒ." ꯀꯣꯝꯄꯥꯛꯇꯨꯗ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕ ꯑꯈꯦꯠꯄ ꯑꯂꯨ ꯑꯗꯨꯕꯨ ꯎꯔꯒ ꯃꯥꯂꯪꯕ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ "ꯑꯂꯨꯁꯤ ꯁꯣꯏꯔꯧꯔꯥ?" "ꯁꯣꯏꯔꯁꯨ ꯌꯥꯏ." ꯃꯥꯒꯤ ꯊꯕꯛ ꯑꯃ ꯐꯪꯂꯦ ꯈꯟꯅ ꯃꯥꯂꯪꯕ ꯍꯔꯥꯎꯅ ꯆꯦꯔ ꯑꯃꯗ ꯉꯦꯛ ꯐꯝꯊꯩ꯫ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯏꯔꯩꯅ ꯑꯃꯨꯛꯇ ꯍꯥꯟꯅ ꯍꯥꯏꯔꯛꯏ꯫ "ꯇꯝꯆꯥ, ꯀꯥꯡꯍꯧꯒꯤꯗꯤ ꯁꯦꯝꯕ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ, ꯀꯥꯡꯁꯣꯏꯒꯤ ꯑꯂꯨꯅꯤꯀꯣ ꯁꯦꯝꯗꯣꯏꯁꯦ." "ꯍꯣꯏ ꯍꯣꯏ, ꯑꯩ ꯁꯦꯝꯕꯤꯔꯒꯦ." ꯍꯩꯕ ꯍꯩꯇꯕ ꯈꯪꯗꯦ, ꯃꯑꯣꯡꯗꯤ ꯌꯥꯝꯅ ꯃꯥꯜꯂꯤ ꯃꯥꯂꯪꯕꯗꯣ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯅ ꯑꯂꯨꯗꯨ ꯁꯣꯏꯕ ꯍꯧꯈꯤꯕꯅꯤ꯫ ꯏꯔꯩꯁꯨ ꯃꯤꯀꯨꯞ ꯈꯔꯗꯤ ꯅꯨꯄꯥꯁꯤꯗ ꯍꯟꯅ ꯌꯦꯡꯂꯨꯗꯦ, ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯤ꯫ ꯑꯂꯨ ꯁꯣꯏꯔꯤꯕꯗꯨ ꯂꯣꯏꯔꯗꯨꯅ ꯃꯥꯂꯪꯕꯅ ꯍꯪꯂꯛꯏ꯫ "ꯁꯤ ꯌꯥꯔꯗ ꯑꯝꯇ ꯌꯦꯡꯉꯨꯅꯤ." ꯏꯔꯩꯁꯨ ꯌꯦꯡꯉꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯏꯔꯩꯗꯨ ꯃꯃꯤꯠ ꯂꯪꯈꯠꯂꯒ, "ꯀꯩꯅꯣ ꯇꯝꯆꯥ, ꯀꯥꯡꯁꯣꯏꯒꯤ ꯑꯂꯨ ꯍꯥꯏꯕꯅꯤ, ꯁꯥ ꯊꯣꯡꯕꯗ ꯍꯥꯞꯅꯕ ꯅꯠꯇꯦ, ꯑꯂꯨꯕꯨ ꯑꯗꯨꯃꯥꯏꯅ ꯁꯣꯏꯅꯕ꯭ꯔꯣ?" "ꯑꯣ, ꯑꯩꯒꯤꯁꯦ ꯂꯥꯜꯂꯕ꯭ꯔꯥ? ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ?" "ꯌꯥꯔꯅꯤꯁꯦ, ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ." "ꯑꯇꯩꯗꯤ ꯀꯩ ꯇꯧꯔꯛꯎꯒꯦ?" "ꯌꯥꯔꯅꯤꯕ, ꯑꯩ ꯂꯣꯏꯅ ꯇꯧꯖꯔꯒꯦꯕ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯑꯒꯦꯀꯣ." ꯃꯥꯂꯪꯕ ꯐꯨꯛ ꯍꯧꯒꯠꯂꯤ, ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯅꯤꯡꯅ ꯏꯔꯩꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯀꯨꯏꯅ ꯂꯦꯞꯁꯤꯟꯕ ꯉꯝꯗꯦ, ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯂꯩꯊꯣꯛꯂꯒ ꯃꯥꯂꯪꯕ ꯈꯣꯡ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯧꯔꯛꯏ ꯏꯔꯩꯒꯤ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯅ꯫ "ꯇꯝꯆꯥ." ꯃꯥꯂꯪꯕ ꯆꯞ ꯂꯦꯞꯄꯤ, ꯃꯁꯥꯗꯨ ꯏꯍꯥ ꯍꯔꯥꯎꯅ ꯏꯔꯩꯗ ꯃꯥꯏ ꯂꯩꯁꯤꯜꯂꯤ꯫ "ꯍꯥꯎ, ꯀꯩ ꯍꯥꯏꯒꯦ?" ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯅ ꯏꯔꯩꯅ, "ꯑꯩ ꯇꯝꯆꯥꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯑꯄꯪꯕꯤ ꯅꯅꯥꯏꯅꯤ ꯈꯟꯅ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ." ꯄꯨꯛꯅꯤꯡ ꯑꯗꯨꯛ ꯁꯣꯟꯊꯔꯛꯄ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯃꯥꯂꯪꯕ ꯌꯥꯝ ꯅꯛꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯄꯤ꯫ "ꯅꯪ ꯑꯃꯨꯛꯀꯁꯨ ꯀꯞꯄꯕꯣ?" "ꯇꯝꯆꯥ, ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯄꯥꯞꯇꯅ ꯌꯣꯝꯃꯒ ꯂꯩꯔꯤ, ꯑꯩꯒꯤ ꯄꯥꯞꯁꯦ ꯑꯃꯨꯛꯇꯪꯗꯤ ꯀꯣꯛꯍꯟꯕꯤꯌꯨ." "ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯑꯣꯏꯅ ꯄꯣꯛꯆꯕꯗ ꯌꯧꯔꯛꯄ ꯄꯥꯞ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯀꯣꯛꯄ ꯑꯣꯏꯖꯔꯣ." "ꯇꯝꯆꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ." "ꯁꯣꯏꯗꯦ, ꯅꯪꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯅꯤ, ꯅꯪꯅ ꯑꯩꯒꯤ ꯂꯝꯆꯠꯄꯨ ꯁꯦꯝꯗꯣꯛꯄꯅꯤ, ꯅꯪ ꯀꯩꯝꯇ ꯁꯣꯏꯗꯦ ꯏꯔꯩ." "ꯇꯝꯆꯥꯒ ꯑꯩꯈꯣꯏꯅꯤꯁꯨ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯦ, ꯑꯩ ꯏꯆꯦ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩ ꯌꯥꯝ ꯏꯀꯥꯏ." "ꯁꯤꯗꯒꯤꯗꯤ ꯅꯪꯕꯨ ꯑꯝꯇ ꯋꯥꯍꯜꯂꯔꯣꯏꯗꯕꯅꯤ, ꯑꯩꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯂꯩꯔꯗꯣꯏꯅꯤ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯏꯔꯩ." "ꯇꯝꯆꯥ." ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯊꯥꯗ ꯏꯔꯩꯗꯨ ꯆꯪꯁꯤꯜꯂꯤ, ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯀꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯏꯔꯩꯗꯨ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯇꯥꯟ ꯀꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ,
ꯌꯥꯏꯇꯝꯕ ꯃꯥꯁꯨ ꯆꯥꯛꯈꯨꯝ ꯁꯣꯝꯗ ꯂꯥꯛꯄꯅꯤ꯫ ꯀꯣꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯌꯥꯏꯇꯝꯕ ꯆꯞ ꯂꯦꯞꯄꯤ꯫ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯑꯩ ꯃꯣꯏ ꯀꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯆꯥꯛꯈꯨꯝ ꯌꯧꯔꯦꯅ ꯁꯤꯗꯤ꯫ ꯀꯩꯅꯣꯅꯦ ꯃꯣꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯁꯤꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤꯗ꯫ ꯑꯩꯁ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯈꯤꯒꯦ꯫ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯕ ꯅꯨꯄꯥꯅꯤ꯫ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯈꯦꯟꯅꯕ ꯑꯗꯨꯕꯨ ꯍꯛꯆꯤꯟꯅ ꯍꯦꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯤꯉꯩ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯩꯅꯧꯕꯤ ꯌꯥꯝ ꯇꯞꯅ, "ꯗꯌꯥꯏ, ꯀꯩ ꯌꯦꯡꯉꯤꯅꯣ?" ꯌꯥꯏꯇꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯅꯤꯛꯂꯒ, ꯈꯪꯉꯤꯅꯤ, ꯍꯤꯡꯆꯥꯕꯤꯁꯤꯗꯤ꯫ "ꯑꯆꯥ, ꯇꯨꯀꯠꯆꯗ꯭ꯔꯥ, ꯍꯤꯡꯆꯥꯕꯤ ꯀꯥꯏꯅ." ꯀꯩꯅꯣꯝ ꯌꯦꯡꯖꯧ ꯂꯥꯎꯅꯤ ꯅꯪꯕꯣ꯫ "ꯀꯩꯅꯣ?" ꯑꯁ ꯇꯞꯅ ꯉꯥꯡꯉꯨꯃꯤ, ꯑꯉꯥꯡ ꯍꯤꯗꯥꯛꯀꯤꯅꯤ꯫ ꯂꯥꯎ ꯁꯤꯜꯂꯣ꯫ ꯂꯣꯏꯅꯕꯤ ꯃꯉꯣꯟꯗꯁꯨ ꯀꯨꯝꯍꯩ ꯑꯃꯒꯨꯝ ꯌꯦꯡꯍꯜꯂꯤ꯫ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯩꯅꯧꯕꯤ ꯏꯉꯛꯉꯛꯅ, "ꯀꯩꯅꯣ ꯗꯌꯥꯏ, ꯅꯪꯕꯨ ꯉꯥꯎꯔꯕꯣ?" ꯇꯞꯅ ꯉꯥꯡꯉꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ, ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛ ꯇꯞꯊꯅ ꯃꯩꯅꯧꯕꯤꯅ ꯍꯥꯏꯔꯤ, ꯅꯅꯥꯎ ꯅꯨꯄꯥꯒ ꯅꯅꯥꯎ ꯅꯨꯄꯤꯒ ꯏꯔꯥꯡ ꯇꯧꯅꯕꯕꯨ ꯃꯌꯥꯝꯕ ꯃꯇꯩ ꯅꯪꯅ ꯌꯦꯡꯕ ꯍꯧꯅꯕ꯭ꯔꯣ? ꯀꯩ ꯅꯨꯃꯤꯠ ꯇꯧꯏꯗꯣ? ꯍꯣꯏ, ꯑꯩꯈꯣꯏꯗꯤ ꯔꯣꯃꯥꯟꯁ ꯂꯩꯇꯕꯅꯤꯅ ꯃꯣꯏꯗꯒꯤ ꯃꯇꯧ ꯈꯔ ꯇꯝ ꯇꯥꯔꯦꯅ꯫ ꯏꯀꯥꯏ ꯈꯪꯗꯕꯣ, ꯃꯩꯊꯥꯕꯣ? ꯍꯥꯏꯅꯤꯡꯉꯥꯏ ꯆꯧꯅ ꯑꯩꯗꯤ ꯔꯣꯃꯥꯟꯁ ꯇꯧꯗꯧꯔꯤ꯫ "ꯗꯌꯥꯏ, ꯑꯝꯇ ꯂꯥꯝꯊꯣꯛ ꯂꯥꯛꯑꯣ, ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ, ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ." ꯉꯥꯏꯈꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯔꯣꯃꯥꯟꯁ ꯉꯥꯛꯇꯪ ꯌꯦꯡꯈꯤꯁꯦꯃꯤ꯫ "ꯑꯣ, ꯅꯪ ꯔꯣꯃꯥꯟꯁ ꯌꯥꯝ ꯄꯥꯝꯕꯩ ꯋꯥꯔꯣ?" ꯄꯥꯝꯃꯤ, ꯑꯩꯈꯣꯏꯗꯤ ꯄꯥꯝꯃꯤ꯫ "ꯑꯣ, ꯂꯩꯍꯧꯔꯣꯀꯣ ꯅꯪ ꯑꯗꯨꯗꯤ." ꯁꯅꯥ꯫ ꯃꯩꯅꯧꯕꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯐꯥꯏ, ꯑꯗꯨꯒ ꯅꯨꯄꯥ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯩꯅꯧꯕꯤ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯆꯠꯂꯤ꯫ ꯑꯅꯤꯗꯨ ꯃꯤꯠꯆꯥꯅꯩ꯫ ꯀꯅꯥ ꯂꯩꯔꯤ, ꯀꯅꯥ ꯌꯦꯡꯂꯤ, ꯃꯈꯣꯏ ꯀꯔꯤꯝꯇ ꯆꯪꯈꯤꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯗꯨꯅ ꯑꯅꯤꯗꯨ ꯅꯛꯁꯤꯟꯅꯅ ꯂꯦꯞꯂꯤ꯫ ꯃꯇꯥꯡ ꯌꯥꯝ ꯆꯥꯅ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯁꯨ ꯃꯥꯡꯒꯣꯜ ꯑꯗꯣꯝꯗꯒꯤ ꯀꯥꯔꯛꯄꯅꯤ꯫ ꯌꯨꯝꯌꯥꯏ ꯀꯥꯗ ꯈꯣꯡ ꯊꯥꯡꯖꯤꯟꯗ꯭ꯔꯤꯉꯩ ꯁꯅꯥꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯎꯕ ꯃꯤꯅ ꯑꯣꯏꯅ ꯏꯀꯥꯏꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯅꯥꯗꯨ ꯃꯃꯥꯏ ꯃꯃꯤꯠꯀꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯟꯈ꯭ꯔꯦ, ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯏꯁ, ꯀꯔꯤ ꯃꯇꯧꯅꯤꯒ ꯇꯧꯔꯤꯁꯤꯗꯤ? ꯑꯩꯗꯤ ꯂꯥꯏ ꯖꯨꯔꯥ ꯑꯃ ꯑꯣꯛꯅꯔꯦꯗꯅ꯫ ꯍꯥꯏ ꯍꯦꯟꯃꯜꯂꯤꯗ ꯃꯈꯣꯏꯁꯨ꯫ ꯀꯥꯟꯅꯗꯦ ꯁꯤꯗꯤ, ꯆꯠꯍꯧꯔꯒꯦ, ꯆꯠꯍꯧꯕꯅ ꯐꯔꯅꯤ꯫ ꯑꯩꯗꯤ ꯀꯗꯥꯏꯗꯅꯣꯝ ꯂꯣꯠꯍꯧꯔꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯁꯅꯥꯗꯨ ꯃꯃꯥꯏꯗꯨ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯒꯝ ꯂꯥꯎꯅ ꯍꯦꯛꯇ ꯊꯤꯡꯖꯤꯜꯂꯤ ꯃꯄꯨꯔꯣꯏꯕ ꯁꯂꯥꯏꯒꯤ ꯍꯛꯆꯥꯡꯗ꯫ ꯈꯨꯗꯤ ꯍꯥꯏꯕꯗꯨ ꯊꯤꯔꯕꯅꯤꯅ ꯁꯅꯥꯗꯨ ꯎꯞꯇꯨꯅ ꯇꯨꯁꯤꯟꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯁꯂꯥꯏ ꯃꯥꯅ ꯇꯥꯞ ꯐꯥꯏ꯫ ꯌꯦꯡꯕꯗ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ, ꯕꯣꯂꯤꯋꯨꯗ ꯍꯣꯂꯤꯋꯨꯗꯅ ꯀꯩꯗꯧꯔꯨꯅꯤ, ꯁꯂꯥꯏ ꯑꯃꯗꯤ ꯁꯅꯥꯒꯤ ꯏꯔꯥꯡꯗ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯇꯥꯡ ꯃꯇꯝ ꯂꯣꯏꯅ ꯆꯥꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯝꯐꯥꯁꯨ ꯑꯃꯨꯛ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯇꯝꯐꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ "ꯚꯥꯆꯧ, ꯃꯕꯣꯛ." ꯑꯅꯤꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯁꯂꯥꯏꯗꯨ ꯌꯥꯝ ꯇꯍꯥꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯛꯄꯅꯤ꯫ ꯃꯆꯥ ꯃꯃꯧꯗꯨ ꯑꯣꯟꯁꯤꯜꯂꯒ ꯁꯂꯥꯏꯅ ꯐꯠ ꯍꯥꯏꯔꯛꯏ, "ꯂꯣꯏꯁꯜꯂꯨꯅꯤ ꯅꯣꯏꯁꯨ, ꯂꯣꯏꯅ ꯆꯣꯞꯅꯕ ꯇꯥꯔꯦꯅꯦ." ꯃꯩꯅꯧꯕꯤ ꯑꯃꯗꯤ ꯌꯥꯏꯇꯝꯕ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ, ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯃꯩꯅꯧꯕꯤꯗꯨ ꯏꯀꯥꯏꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ, "ꯑꯩꯅ ꯉꯁꯥꯏꯅ ꯁꯤ ꯇꯣꯛꯀꯅꯤꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯥꯏ ꯈꯪꯗꯕꯣ?" ꯌꯥꯏꯇꯝꯕ ꯃꯥꯁꯨ ꯃꯁꯥꯗꯨ ꯍꯦꯛ ꯂꯩꯇꯥꯗꯅ ꯈꯨꯝꯃꯤ꯫ ꯑꯁ, ꯑꯩ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯗ, ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯃꯤ ꯁꯅꯥ ꯅꯪꯕꯣ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯅꯪ ꯇꯧꯈꯣꯗꯥꯅ ꯏꯔꯥꯡꯗꯣ, ꯇꯧꯈꯣꯕ." ꯁꯤ ꯍꯥꯏꯔꯒ ꯃꯩꯅꯧꯕꯤ ꯅꯨꯄꯥ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯈꯨꯖꯤꯟꯗꯨꯅ ꯀꯛꯁꯤ꯫ ꯑꯁ, ꯑꯩꯌꯣ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯁꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, "ꯍꯥꯏ, ꯀꯩꯗꯧꯔꯦ ꯂꯥꯎꯔꯗꯤ? ꯀꯔꯤ ꯇꯧꯅꯔꯦ?" ꯀꯩꯝ ꯇꯧꯗꯦꯗ ꯏꯃꯥ." "ꯅꯣꯏꯅꯦ, ꯅꯣꯏ ꯃꯇꯥꯡ ꯌꯥꯝꯅ ꯈꯪꯗꯦꯀꯣ ꯅꯣꯏ꯫ ꯃꯌꯥꯏ ꯀꯥꯁꯤꯗ ꯄꯨꯊꯣꯛꯂꯒ ꯅꯈꯣꯏ ꯀꯅꯥꯅ ꯏꯔꯥꯡ ꯇꯧꯅꯣ ꯍꯥꯏꯒꯦ?" ꯃꯃꯥꯒꯤ ꯋꯥꯐꯝꯗꯨꯗ ꯌꯥꯏꯇꯝꯕꯅ ꯍꯪꯂꯛꯏ꯫ "ꯃꯥꯁꯨ ꯎꯍꯧꯕ꯭ꯔꯣ? ꯑꯁ, ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ." ꯅꯨꯄꯥꯁꯤꯒꯤ ꯃꯔꯨꯝꯗ ꯂꯦꯞꯂꯒ ꯃꯩꯅꯧꯕꯤꯁꯨ ꯌꯥꯔꯛꯇ ꯉꯥꯡꯉꯤ꯫ "ꯗꯌꯥꯏ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯩ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯕ꯫ ꯊꯨꯅ ꯑꯝꯇ ꯆꯪꯉꯁꯦ, ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯔꯤꯃꯤ." ꯆꯪꯍꯧꯕꯅ ꯐꯔꯅꯤ." ꯍꯣꯏ ꯃꯥꯏ ꯀꯩꯝꯇ ꯍꯥꯏꯔꯝꯗ ꯑꯅꯤꯗꯨ ꯆꯪꯈꯤꯅꯕ ꯍꯣꯠꯅꯩ꯫ ꯃꯩꯅꯧꯕꯤ ꯑꯃ ꯌꯥꯎꯔꯤꯕ ꯃꯔꯝꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯇꯨꯅ ꯂꯩ꯫ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯁꯅꯥꯗꯨ ꯅꯣꯛꯈꯤ꯫ "ꯌꯥꯝ ꯊꯨꯅ ꯆꯪꯈꯤꯀꯣ, ꯍꯣꯏ ꯃꯥꯏꯒ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦꯅꯦꯀꯣ." ꯍꯦꯟꯅ ꯏꯀꯥꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯂꯣꯏꯅꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯏꯇꯝꯕꯅ ꯑꯃꯨꯛ ꯈꯩꯔꯤ꯫ "ꯁꯤꯅꯗꯤ ꯑꯣꯏꯔꯔꯣꯏꯕ, ꯄꯝꯒꯦ ꯂꯥꯎꯍꯦ." ꯃꯩꯅꯧꯕꯤ ꯃꯥꯕꯨ ꯊꯥꯡꯒꯠꯂꯤ ꯌꯥꯏꯇꯝꯕ ꯃꯥꯅ, ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯃꯈꯣꯏꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈꯤꯕꯅꯤ꯫
ꯃꯇꯧꯗꯨ ꯎꯔꯒ ꯁꯅꯥ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯅꯣꯛꯍꯧꯔꯤ꯫ ꯁꯂꯥꯏ ꯎꯗꯕ ꯑꯁꯤꯗ ꯇꯝꯐꯥꯅ ꯑꯃꯨꯛ ꯈꯪꯂꯦ꯫ ꯃꯕꯣꯛ, ꯕꯥꯆꯧꯗꯤ ꯂꯩꯔꯝꯗ꯭ꯔꯦꯅ꯫ ꯍꯣ ꯍꯅꯨꯊꯪꯗ ꯏꯔꯥꯡ ꯇꯧꯔꯨꯕꯒꯤ ꯍꯧꯖꯤꯛꯇꯤ ꯆꯣꯞꯄꯦꯗꯅ, ꯑꯗꯨꯅ ꯂꯣꯠꯈ꯭ꯔꯤ ꯑꯣꯏꯔꯤꯅꯤ꯫ ꯃꯕꯣꯛꯇꯤ ꯂꯣꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ? ꯍꯩ, ꯑꯩꯁꯨ ꯏꯀꯥꯏꯔꯤꯕꯅꯤꯅꯦ ꯇꯝꯐꯥ ꯅꯪꯕꯣ꯫ ꯁꯅꯥꯗꯨ ꯅꯣꯛꯁꯤꯟꯅꯩ, ꯑꯗꯨꯒ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯐꯨꯠ ꯍꯦꯛꯇ ꯃꯥꯡꯈꯤꯕꯅꯤ꯫ ꯃꯇꯧꯗꯨꯗ ꯇꯝꯐꯥ ꯉꯛꯅ, ꯑꯥꯏ, ꯃꯕꯣꯛꯁꯨ ꯂꯣꯠꯈ꯭ꯔ ꯃꯥꯜꯂꯤꯅꯦ, ꯃꯥꯡꯈ꯭ꯔꯦꯅꯦ ꯃꯥꯁꯨ꯫ ꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯂꯨꯕꯅꯤ, ꯆꯥꯛꯈꯨꯝꯂꯣꯝꯗ꯫ ꯃꯌꯥꯝꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯁꯤꯇꯥꯗ ꯃꯥꯂꯪꯕ ꯑꯃꯗꯤ ꯏꯔꯩ ꯃꯤꯇꯝ ꯑꯃꯒꯨꯝ ꯃꯆꯤꯂꯦꯡꯗ ꯂꯩꯅꯔꯝꯕꯅꯤ꯫ ꯃꯇꯧꯗꯨꯗ ꯇꯝꯐꯥꯗꯨ ꯃꯌꯥ ꯀꯥꯅ, ꯑꯥꯏ, ꯉꯁꯤꯁꯤꯕꯨ ꯔꯣꯃꯥꯟꯁ ꯗꯦ ꯑꯣꯏꯖꯥꯠꯂꯣ? ꯆꯪꯉꯨꯕ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯤꯕ꯭ꯔꯣ? ꯀꯥꯟꯅꯗꯦ, ꯉꯁꯤꯗꯤ ꯍꯦꯛꯇ ꯏꯀꯥꯏꯕ ꯄꯤꯔꯒꯦ꯫ ꯇꯝꯐꯥꯗꯨ ꯌꯥꯝ ꯀꯟꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯌꯥ! ꯑꯅꯤꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯇꯝꯐꯥꯗꯣ ꯑꯣꯟꯁꯤꯜꯂꯒ ꯃꯥꯂꯪꯕꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ꯫ ꯑꯍꯩ, ꯀꯩꯗꯧꯔꯦ ꯇꯝꯐꯥ? ꯗꯥ ꯃꯥꯂꯪ, ꯀꯩꯗꯧꯅꯩꯅꯣ ꯅꯣꯏꯒꯤꯗꯣ? ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯅꯌꯨꯝ ꯄꯥꯜꯂ ꯈꯪꯅꯤ꯫ ꯑꯗꯣ ꯗꯥ ꯃꯥꯂꯪ ꯅꯣꯏꯅ ꯍꯥꯏꯕꯤꯌꯣꯕ, ꯑꯩꯁꯨ ꯍꯌꯦꯡꯋꯥꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯅꯕ ꯈꯪꯖꯟꯍꯧꯒꯦꯕ ꯑꯩꯁꯨ꯫ ꯑꯣ, ꯅꯌꯨꯝꯗ ꯄꯥꯜꯂꯒꯅꯦ ꯅꯋꯥꯗ ꯍꯪꯉꯨꯔꯣ, ꯀꯩ ꯀꯥꯟꯗꯕꯗ꯫ ꯁꯤ ꯍꯥꯏꯔꯒ ꯃꯥꯂꯪ ꯃꯃꯥꯗꯤ ꯁꯥꯎꯁꯤꯟꯅꯔꯒ ꯊꯣꯛꯂꯛꯂꯦ, ꯂꯝꯕꯤꯗꯨ ꯆꯠꯅ ꯆꯠꯅ꯫ ꯇꯝꯐꯥꯒꯤ ꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯑꯁ ꯑꯩꯗꯤꯕ꯫ ꯁꯣꯝꯗ ꯇꯝꯐꯥꯁꯨ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯏꯅꯝꯃ, ꯀꯩꯗꯧꯅꯩꯅꯣꯕ? ꯃꯅꯪꯒꯟꯗ ꯍꯥꯀꯠꯆꯩꯌꯦꯅ ꯍꯥꯏꯕ, ꯑꯗꯨꯒꯤ ꯐꯨꯔꯤꯠ ꯁꯦꯠꯑꯝꯃꯤꯅꯤ꯫ ꯑꯣ, ꯀꯣꯟꯁꯤꯜꯂꯒ ꯁꯛꯄꯤꯔꯤꯕ? ꯍꯣꯏ, ꯀꯩꯅꯣ, ꯂꯥꯡꯕ ꯐꯪꯗꯕ ꯑꯗꯨꯒꯤ꯫ ꯏꯁ, ꯃꯅꯤꯡꯗꯒꯤ ꯀꯣꯛ ꯂꯦꯞꯄꯒ ꯏꯔꯦꯟꯖꯅ ꯍꯣꯠꯄꯤꯕ ꯌꯥꯕꯗꯨꯕꯣ? ꯑꯁ ꯇꯝꯐꯥ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯏꯅꯝꯃ, ꯃꯊꯪꯗꯤꯅꯦ ꯀꯥꯗ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯍꯣꯠꯄꯤꯌꯨꯀꯣ, ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯌꯦꯡꯕ ꯑꯩꯈꯣꯏꯁꯦ ꯏꯊꯛ ꯏꯔꯥꯡ ꯌꯥꯝ ꯍꯧꯍꯜꯂꯦꯕ, ꯋꯥꯈꯜꯁꯦ ꯂꯩꯇꯥꯗꯦꯕ꯫ ꯃꯁꯤꯗꯤꯕ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ꯫ ꯃꯆꯦꯅ ꯀꯧꯔꯤ ꯍꯥꯏꯅ ꯇꯌꯥꯜꯗꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯥꯏꯅꯧꯕꯤ ꯃꯥꯅ ꯇꯌꯥꯜꯕꯨ ꯀꯧꯁꯤꯜꯂꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯀꯥꯗ ꯑꯣꯏꯅ ꯐꯝꯃꯨꯔꯁꯤ, ꯅꯇꯩꯁꯨ ꯂꯩꯍꯧꯗꯕꯅꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯃꯥꯏꯅꯧꯕꯤ ꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯑꯅꯤꯗꯨ ꯀꯥꯗ ꯆꯪꯃꯤꯟꯅꯔꯛꯄꯅꯤ꯫ ꯕꯦꯅꯥꯎ, ꯐꯝꯃꯨ꯫ ꯇꯌꯥꯜꯁꯨ ꯐꯝꯃꯤ ꯐꯃꯨꯡ ꯑꯁꯤꯗ, ꯍꯪꯂꯛꯏ ꯃꯆꯦꯗ ꯑꯣꯟꯁꯤꯜꯂꯒ꯫ ꯆꯦꯅ ꯑꯩ ꯀꯧꯕꯕꯨ ꯀꯩ ꯂꯩꯔꯒꯦ? ꯀꯩ ꯑꯔꯨꯕ ꯋꯥ ꯂꯩꯒꯦ? ꯑꯩꯁꯦ ꯅꯪꯒ ꯋꯥ ꯑꯃ ꯁꯨꯝ ꯇꯥꯟꯅꯁꯤꯔꯅ꯫ ꯍꯥꯏꯌꯨ ꯆꯦ, ꯀꯩ ꯃꯇꯥꯡꯒꯤꯅꯣ? ꯕꯦꯅꯥꯎ, ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯀꯅꯥꯗꯁꯨ ꯈꯪꯍꯟꯗ ꯑꯩꯅ ꯂꯣꯠꯇꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯀꯅꯥ ꯑꯃꯗ ꯈꯪꯍꯜꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯈꯪꯍꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯃꯒꯤ ꯄꯨꯟꯁꯤꯁꯦ ꯅꯤꯡꯉꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯒꯅꯤ꯫ ꯃꯆꯦꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯇꯥꯔꯛꯄꯗꯨꯗ ꯇꯌꯥꯜꯁꯨ ꯂꯨꯝꯊꯥꯅ, ꯆꯦꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ? ꯕꯦꯅꯥꯎ, ꯑꯩ ꯅꯉꯣꯟꯗꯗꯤ ꯋꯥ ꯂꯣꯠꯂꯔꯣꯏꯒꯦ, ꯏꯆꯦ ꯅꯉꯣꯟꯗꯗꯤ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ꯫ ꯍꯥꯏꯌꯨ ꯏꯆꯦ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯏꯅꯧꯕꯤ ꯀꯞꯅꯤꯡꯕ ꯈꯥꯡꯖꯟꯖ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯏ꯫ ꯕꯦꯅꯥꯎ, ꯅꯪꯗꯤ ꯏꯆꯦꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯏꯅꯥꯎꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯒ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯂꯛꯇꯦ, ꯅꯪꯅ ꯈꯪꯉꯤꯗꯨꯅꯤ ꯃꯗꯨꯁꯨ꯫ ꯆꯦ, ꯑꯩꯅ ꯁꯤꯡꯅꯕꯒꯤ ꯃꯇꯥꯡ ꯄꯨꯁꯤꯜꯂꯛꯄꯗ ꯑꯩ ꯌꯥꯝ ꯄꯥꯈꯠꯈꯤ, ꯌꯥꯝꯅꯁꯨ ꯀꯞꯈꯤ꯫ ꯄꯨꯛꯆꯦꯜꯁꯨ ꯑꯃꯠꯇ ꯈꯪꯅꯗꯕ ꯃꯥꯒꯤ ꯃꯀꯥꯗ ꯑꯩꯅ ꯀꯔꯝ ꯂꯩꯔꯨꯒꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯑꯍꯤꯡ ꯀꯌꯥ ꯑꯃ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯏꯃꯥ ꯕꯕꯥꯅ ꯁꯤꯜꯂꯛꯄ ꯊꯕꯛꯅꯤ, ꯍꯦꯛꯇꯣꯛꯄꯁꯨ ꯉꯝꯗ ꯑꯩ ꯌꯥꯝ ꯋꯥꯈꯤꯕꯅꯤ꯫ ꯃꯆꯦꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯣ ꯇꯌꯥꯜꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯅ ꯇꯥꯅ ꯇꯌꯥꯜ ꯇꯨꯃꯤꯟ ꯂꯩꯔꯤ꯫ ꯃꯄꯤꯗꯨ ꯈꯖꯤꯛ ꯁꯤꯟꯊꯥ ꯃꯥꯏꯅꯧꯕꯤ ꯃꯈꯥ ꯇꯥꯏ꯫ ꯌꯦꯡꯉꯨ ꯕꯦꯅꯥꯎ, ꯑꯗꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥ ꯕꯕꯥ ꯑꯃꯗꯤ ꯏꯔꯦꯝꯈꯥꯛꯀꯤ ꯏꯅꯥꯎ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯈꯟꯈꯤ, ꯃꯁꯤꯔꯥ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯍꯥꯏꯅ꯫ ꯃꯆꯦꯒꯤ ꯃꯇꯧ, ꯃꯆꯦꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯌꯥꯜ ꯃꯥꯁꯨ ꯃꯤꯠꯂꯨꯗ ꯏꯔꯥ ꯆꯦꯟꯕ ꯍꯧꯔꯛꯄꯅꯤ꯫ ꯏꯇꯞ ꯇꯞꯅ ꯃꯥꯏꯅꯧꯕꯤ ꯍꯧꯖꯤꯛꯁꯨ ꯉꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯕꯦꯅꯥꯎ, ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯄꯨ ꯃꯥꯕꯨ ꯅꯤꯡꯖꯕ, ꯑꯩꯅ ꯍꯥꯏꯕ
ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯃꯄꯨꯅ ꯆꯥꯟꯕꯤꯈꯤ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯅꯇꯩꯒ ꯑꯩꯒ ꯊꯦꯡꯅꯍꯟꯕꯤꯈꯤ ꯆꯦ ꯇꯁꯦꯡꯅ ꯅꯪꯁꯦ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯦꯀꯣ ꯆꯦꯒꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯊꯦꯡꯅꯔꯒꯁꯨ ꯑꯩꯅ ꯇꯩꯕꯨꯗꯤ ꯅꯨꯡꯁꯤꯕꯦꯅ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯅꯤ ꯑꯩꯒꯤꯗꯃꯛꯇ ꯃꯥꯅ ꯌꯥꯝ ꯈꯟꯕꯤꯕꯅꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯆꯦꯅ ꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝ ꯁꯣꯟꯊꯔꯤꯗꯨꯕꯣ ꯕꯦꯅꯥꯎ ꯑꯩꯅ ꯏꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯐꯅ ꯁꯥꯊꯤꯅ ꯀꯞꯈꯤ ꯍꯥꯏꯔꯒꯁꯨ ꯉꯁꯤ ꯑꯩꯅ ꯄꯨꯛꯅꯤꯡ ꯑꯁꯨꯝ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤꯗꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯆꯦ ꯃꯩꯅꯧꯕꯤꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃꯗꯤ ꯊꯦꯡꯅꯔꯦ ꯈꯟꯅ ꯇꯌꯥꯜ ꯃꯥꯁꯨ ꯀꯞꯄ ꯍꯧꯔꯛꯄꯅꯤ ꯆꯦ ꯅꯪ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯆꯦ ꯀꯩꯗꯧꯔꯒꯦ ꯍꯥ ꯆꯦ ꯅꯪ ꯀꯩꯗꯧꯔꯒꯦꯕ ꯁꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯣꯕ ꯕꯦꯅꯥꯎ ꯑꯩꯅ ꯇꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯇꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯥꯅꯤꯡꯗꯦꯌꯦ ꯕꯦꯅꯥꯎ ꯆꯦ ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯑꯩ ꯍꯩꯗꯤꯌꯦ ꯏꯆꯦꯒꯤ ꯐꯤꯕꯝꯁꯤ ꯌꯥꯝꯅ ꯂꯨꯔꯦ ꯕꯦꯅꯥꯎ ꯆꯦ ꯁꯦ ꯑꯩꯕꯨ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣꯕ ꯆꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯣꯕ ꯑꯗꯨꯕꯨ ꯏꯆꯥ ꯑꯁꯤꯗꯤ ꯈꯟꯗꯕ ꯌꯥꯗꯦ ꯏꯆꯥꯁꯤꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯄꯤꯒꯗꯧꯔꯤꯕꯅꯤ ꯏꯆꯥꯁꯤꯗꯤ ꯈꯟꯗꯕ ꯌꯥꯗꯦ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯇꯌꯥꯜꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄ ꯍꯧꯔꯛꯂꯕꯅꯤ ꯆꯦ ꯆꯦꯅ ꯂꯣꯠꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯩꯅꯣ ꯅꯅꯥꯎꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯊꯥꯕꯨꯝ ꯇꯔꯨꯛ ꯆꯨꯞꯅ ꯅꯧꯄꯨꯔꯛꯂꯕ ꯄꯤꯕꯨꯡꯅꯨꯡꯗ ꯂꯩꯔꯤꯕ ꯅꯋꯥ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯃꯩꯅꯧꯕꯤ ꯀꯞꯅ ꯀꯞꯅ ꯏꯆꯥ ꯑꯅꯤꯁꯤꯅ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯆꯦꯒꯤ ꯄꯨꯟꯁꯤꯁꯨ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯊꯥꯞꯅ ꯆꯦ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯆꯦ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯆꯦ ꯑꯗꯨꯛꯂꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯒ ꯆꯦꯅ ꯀꯔꯤꯒꯤ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤꯅꯣ ꯕꯦꯅꯥꯎ ꯀꯅꯥ ꯑꯃꯠꯇꯗ ꯑꯩ ꯑꯋꯥꯕ ꯇꯥꯍꯟꯅꯤꯡꯗꯦ ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯆꯤ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏꯌꯦ ꯕꯦꯅꯥꯎ ꯏꯆꯦ ꯌꯦꯡꯕ ꯉꯝꯃꯣꯏꯌꯦ ꯆꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯃꯃꯜ ꯑꯗꯨꯛ ꯂꯩꯈ꯭ꯔꯕ ꯏꯆꯦꯒꯤ ꯄꯨꯟꯁꯤꯗꯤ ꯀꯩꯝꯇ ꯈꯟꯗꯕ꯭ꯔꯣ ꯏꯆꯦ ꯕꯦꯅꯥꯎ ꯑꯩꯒꯤ ꯏꯅꯥꯎ ꯏꯔꯩꯅ ꯃꯆꯥꯒꯤ ꯅꯨꯡꯁꯤ ꯈꯧꯂꯥꯡꯗꯨꯅ ꯂꯩꯔꯤ ꯅꯇꯩ ꯏꯕꯨꯡꯉꯣꯁꯨ ꯃꯄꯥ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯃꯥ ꯌꯥꯝ ꯍꯔꯥꯎꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯃꯁꯨ ꯐꯪꯂꯅꯤ ꯈꯟꯅ ꯊꯥꯕꯨꯝ ꯃꯁꯤꯡ ꯊꯤꯔꯒ ꯃꯈꯣꯏꯅ ꯉꯥꯏꯔꯒ ꯂꯩꯔꯤ ꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯏꯆꯥꯁꯤꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯃꯍꯦꯜꯂꯤ ꯍꯥꯏꯅ ꯑꯩꯅ ꯀꯃꯥꯏꯅ ꯈꯟꯗꯣꯏꯅꯣ ꯕꯦꯅꯥꯎ ꯏꯆꯦꯗꯤ ꯑꯩꯒꯤ ꯑꯅꯤꯁꯨꯕꯤ ꯏꯃꯥꯅꯤ ꯏꯆꯦꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯇꯥꯔꯒ ꯅꯅꯥꯎꯕꯨ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯆꯦꯕꯨ ꯍꯥꯏꯒꯦ ꯅꯪ ꯃꯨꯟꯅ ꯇꯥꯎ ꯅꯪꯒꯤ ꯅꯇꯩꯗꯤ ꯅꯨꯄꯥ ꯑꯣꯏꯖꯔꯒꯁꯨ ꯊꯃꯣꯏ ꯌꯥꯝ ꯅꯧꯕꯅꯤ ꯌꯥꯝꯅꯁꯨ ꯀꯞꯀꯟꯕꯅꯤ ꯅꯇꯩꯅ ꯋꯥꯔꯨꯕ ꯃꯇꯝꯗ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯇꯩꯕꯨ ꯊꯦꯝꯕꯤꯔꯛꯎꯀꯣ ꯆꯦ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯅꯣ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯆꯦꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯨ ꯀꯩꯅꯣ ꯑꯩ ꯀꯃꯥꯏꯅ ꯌꯥꯎ ꯍꯥꯏꯅꯣ ꯌꯦꯡꯉꯣ ꯕꯦꯅꯥꯎ ꯅꯇꯩꯗꯤ ꯃꯔꯛꯇ ꯑꯉꯥꯡ ꯃꯆꯥ ꯀꯨꯝꯅ ꯅꯤꯡꯉꯥꯏꯁꯨ ꯌꯥꯝ ꯇꯧꯕꯅꯤ ꯑꯩ ꯂꯩꯇ꯭ꯔꯒꯗꯤ ꯃꯥ ꯀꯅꯥꯗ ꯅꯤꯡꯉꯥꯏ ꯇꯧꯒꯅꯤ ꯃꯥꯕꯨ ꯀꯅꯥꯗ ꯊꯦꯝꯕꯤꯒꯅꯤ ꯑꯩ ꯃꯁꯤꯒꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯏꯅꯦ ꯕꯦꯅꯥꯎ ꯅꯪꯕꯣ ꯏꯆꯦ ꯌꯥꯝ ꯋꯥꯏꯅꯦ ꯏꯆꯦ ꯌꯥꯝ ꯋꯥꯏ ꯕꯦꯅꯥꯎ ꯆꯦ ꯅꯪꯕꯨ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯍꯦꯟꯅ ꯀꯟꯖꯤꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯆꯦ ꯀꯩꯝꯇ ꯇꯧꯔꯨꯏ ꯏꯆꯥꯁꯤꯒꯤ ꯃꯃꯥ ꯑꯣꯏꯔꯒ ꯆꯦ ꯂꯩꯈꯤꯗꯧꯕꯅꯤ ꯕꯦꯅꯥꯎ ꯅꯇꯩꯁꯦ ꯑꯩꯒꯤꯗ ꯑꯣꯏꯍꯟꯅꯤꯡꯕꯅꯤ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯅꯤꯡꯕꯅꯤ ꯑꯩꯒꯤ ꯄꯤꯛꯂꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯎꯕꯗ ꯃꯄꯨꯅ ꯑꯩꯕꯨ ꯂꯛꯅꯔꯤ ꯃꯥꯜꯂꯤ ꯆꯦ ꯌꯥꯔꯁꯤ ꯅꯪ ꯀꯞꯄꯅꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯁꯦ ꯅꯪ ꯀꯞꯀꯅꯣꯕ ꯃꯆꯦꯒꯤ ꯄꯤꯔꯪ ꯑꯗꯨꯕꯨ ꯇꯌꯥꯜꯅ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯒ ꯏꯆꯦꯗꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯩꯔꯒ ꯄꯛꯆꯕꯤꯅꯤ ꯀꯩꯒꯤ ꯑꯗꯨꯝꯅ ꯀꯞꯄꯤꯅꯣ ꯁꯦ ꯀꯞꯀꯅꯣꯕ ꯕꯦꯅꯥꯎ ꯏꯆꯦꯁꯤ ꯌꯥꯝꯅ ꯍꯤꯡꯅꯤꯡꯕꯅꯤ ꯏꯆꯦ ꯌꯥꯝꯅꯗꯤ ꯁꯤꯅꯤꯡꯗꯕꯅꯤ ꯕꯦꯅꯥꯎ
ꯇꯍꯤꯌꯥꯜꯗꯨ ꯈꯣꯟꯖꯦꯜ ꯅꯤꯛꯂꯦ ꯃꯄꯨꯡ ꯐꯥꯅ ꯋꯥ ꯉꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯆꯦ, ꯅꯪ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯆꯦ? ꯅꯪ ꯇꯣꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯏꯃꯥꯒ ꯄꯄꯥꯒꯗꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯤ, ꯑꯩ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯔꯤ ꯍꯥꯏꯗꯅ ꯅꯪꯅ ꯈꯔ ꯊꯝꯃꯨꯀꯣ ꯕꯦꯅꯥꯎ꯫ ꯆꯦ, ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ, ꯀꯅꯥꯁꯨ ꯇꯥꯔꯔꯣꯏꯗꯕ ꯀꯥ ꯑꯁꯤꯗ ꯂꯩꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯃ ꯇꯝꯅꯔꯒ ꯍꯤꯛ ꯂꯥꯎꯅ ꯍꯦꯛꯇ ꯀꯞꯃꯤꯟꯅꯔꯛꯄꯅꯤ꯫ ꯍꯤꯡꯕ ꯑꯃꯗꯤ ꯁꯤꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯂꯦꯞꯂꯤꯕ ꯃꯥꯏꯅꯧꯕꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗꯤ ꯑꯉꯛꯄꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯎꯔꯒ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯑꯄꯦꯟꯕꯅꯤ꯫ ꯇꯝꯕ ꯉꯝꯗ꯭ꯔꯕ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯉꯁꯤꯁꯨ ꯑꯈꯥꯡ ꯀꯟꯅ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯑꯋꯥꯕ ꯀꯣꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯠꯊꯣꯛꯄꯗ ꯑꯀꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯉꯁꯤꯁꯨ ꯊꯧꯅꯥ ꯐꯅ ꯍꯥꯏꯍꯧꯔꯤ꯫ ꯄꯥꯞꯅ ꯌꯣꯝꯁꯤꯟꯗꯨꯅ ꯄꯣꯛꯂꯛꯄ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯅꯤ꯫ ꯃꯅꯦ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯜꯂꯒ ꯃꯥꯒꯤ ꯄꯥꯞ ꯀꯣꯛꯆꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯒꯦ ꯍꯥꯏꯕꯁꯤ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯐꯤꯔꯦꯞꯅꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯂꯤꯟꯊꯣꯏꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯃꯗꯤ ꯂꯩ, ꯃꯗꯨꯗꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ꯫ ꯃꯥꯏꯅꯧꯕꯤ, ꯅꯪꯒꯤꯁꯦ 70% ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯄ ꯌꯥꯅ ꯂꯩꯗ꯫